US na Ukraine da dollar million chatruku kun manga ki Senpham ge Mateng Laothokhibadagi Russia na lan Thorakkani warning Toukhre. United States na Ukraine da dollar million chatruku kun manga ki Senpham gi Mateng pinaba Laothokraba matung tarakbada Russia na US ka haktheng na khud thongna rakpa yai haibagi section warol pikre haina official report amagi matung ina phongdok le. US President Joe Biden na mahaki Ukrainian counterpart Volodymyr Zelensky ga laibak pokpa numita wari sanaduna haikibada Ukraine na laibak asigi kha amadi nongpok thangbada leiriba Russia na occupy toriba lam kaya ama liberate tawba ngamle. Zelensky na haikibada mahaki lanmi sing aduna battlefront anida Russia gi lanmi sing butak thoklaga village kaya ama amuka na loksin ba ngamle. US ki Vice President Kamala Harris na su Ukraine bu makata na support tawhigani haibagi wafam phongdok le. President Joe Biden na Ukraine bu makata na support tawduna Russia gi aggression dagi ngakthokna bohonagani hairibane. Russia na Ukraine gi occupy area oidiba region mari annex tawre haina formally oina lakthokraba matungda US na hanboy na military package asi pikibane. Russia na yamna taha-tahaba mawongda referendum pangthoklaba matung Ukraine gi region mari adu annex tawre haina lakthokhibane. Nakal amaromda Ukraine amadi West ki laibaksing na de Russia na chathariba thong asi international law thugaibani haide. White House ki maikidagi phongdokibada US na pigadoriba khulai sing adugi manungda Hymer precision rocket launcher howitzer 32 amade ammunition round lising humbudraga mga yaure aduga mine resistance ambush protected MRAP amade Claymore anti-personnel mine na chingba yaure. Ukraine gi lanmi sing na Russia na khudum chalamba Kherson village amukhan na loksin bangamkhre. Lanje na khrabar Russia gi lanmi sing na makhoi gi comrade ki asi bhakchang kaya hundok lamle. Ukraine gi lanmi sing na Kherson region amukhan na Russia gi lanmi sing gi makhutagi loksin bangamkhi baga loina na Ukraine gi firal chingkhat khre. Marakasida handok khrabar Russia gi lanmi sing adu na makhoi gi comrade ki asi bhakchang kaya hundok tu na thamlamle haina official report amagi matungin na phongdok le. Ukraine gi lanmi sing na Putin na annex tawkhraba ahen balam kaya khudum chanba ngamle. Ukraine gi lanmi sing na Putin na annex tawkhraba ahen balam kaya ama loksin ba ngamle haina official report amagi matungin na phongdok le. Malem gi ani subalanjaw matung tarakpada Europe ta khwaidagi chawba oina Russia na annexation tawbagi thawong asi chatharak le. Russia gi lanmi sing na kha amadi nongpok thangba lamdam gi saruktagi handokre haina Ukraine gi president Volodymyr Zelensky na yumsa kaisa numita phongdok pa laikhrabane. Kherson city gi awang nongpok thangbada leidiba Nebobos Kresenke Nobohari Horika amade Petro Palipkabu liberate tawba ngamkhre. United States ta Russia na mathang sayol da public vote pangthokna ba honabagi mahutta secret ballot pangthokna ba lobby tawbagi thabak yamna kanna sathare. Russia na Donetsk Luhansk Zaporizhia amade Kherson bu annex tawkhibagi thawong asi condemn tawgadra natraga tawroidra haina UN General Assembly gi member chamaga marfu draga humtoina khanga tawriba matam asida vote lobbying tawbagi thabaga du Russia na satharakibani haire. Yumsa kaisa numita Putin na Ukraine gi lamdam mari asi punsile haibagi law ama sign tawkhrabane. Adubu Ukraine na di Russia na ain kaina seize tawba territory sing annex tawre haina lauthokhibadu kaidawngay dasu yaba ngamloy. West ki maikaidagi hairiba na referendum adu gunpoint na pangthokpa rig board amani haire. President Putin na sign tawkhiba law asina Ukraine gi chwada taraga nipan gi lamde Russia da punsilaga nei. Putin na haikibada Russia gi security bu asoy angam thogandana ba amade Ukraine da leidiba Russian lol ngangba miyoising bu protect tawna bagi damag thawong asi chatharakiba nei. Ukraine di Russia bu niyam kaina lam khopsin bani haina maral si de. Ukraine crisis loisin ba yana ba India na angam basing tawna ba aning balay S. Jaishankar. Russia amasung Ukraine na Zaporizhia nuclear power plant manakta khudthokna ba hengalakhibada yamna aruba facility adugi safety gi matangda Moscow da India na karamna sapu pikhibagi haibadu utladuna external affairs minister S. Jaishankar na ngarang haikre. Ukraine crisis loisin ba yana ba tawba ngamba singadu tawna bagi India gi aning balay. India North Korea missile test condemn Toukhre. Japan mathak phawna paikiba North Korea gi ballistic missile kapkhiba dubu US, UK amasung France ta yauduna India na sukan na condemn Toukhre.
North Korea na amuk hana missile launch Toukhre amasung warplane sing pahenkhre. North Korea na ngasi amuk hana makhoi gi nongpok samudrada ballistic missile ani launch Toukhre. Madugi matungda South Korea ga lona ba paringda warplane Toukhani thoisu pahenkhre. Maduna maram oiduna South Korea su military plane kuntra pahenkhre haide. Europe leader sing prekta punkhre. Russia di invite tawdre. Europe sen bathung na security amasung senmitlon ge chawkhat pa purang na bagi damak European political community haudok na ba laibak ni fuga mari gi leader sing prekta ngasi dagi punba haukhre yamna maruoi ba mifam asida maruoi ba European power oi ba Russia de invite tawkhidre haire Czech Republic ki capital prekta unaba si France ki president Emmanuel Macron na haudok pani amasung German chancellor Olaf Scholz na sawat khe Mifam asida European Union EU gi member laiba kuntaret amasung yauna ba sa tawriba Balkan amadi nongpok Europe ke partner sing loina na EU thadokhraba matangai raba laiba oiriba Britain amasung Turkey su yawgadaude meeting asi Russia yawdana anuba pathap ama semna bagi damakta nei masi matam pumbagi oina Russia bu yahundana ba honabadi natte adubu masigi Putin gi Russia aside sit leiroi haina EU gi foreign policy gi Chief Joseph Borrell na paumising da phongdokhe yamna nungaitaba mawong da Russia yawdana ngaksel gi phibam ama semgat pa yai Russia si Toukhre na tarabani haina Borrell na haikhe critic sing na practice liba meeting asi European Union pakthok chokthok pada break phana na bagi damaktani haina phongdok le atai kharana amuk masigi mifam asi sahi amada murak natraga anirakti pangthok pa dubo tasengna thabak amatadi tawroidaba warem ngangna pham oirak pa yai haina chingnaba phongdokhe aroi bada tabi diba pumnamak pu thagat jare